हौजिक ngahaki mamangda thokpa thaudok ama oina Imphal West ki khwa kaithel lagi horakiba Meira khongchat Kaisampat junction yausilaktuna security force ka akan mongda mukna khrei khwa kaithel apun manipin nup Meira paibina sinduna numidang pung nipan kara helakpada Kaisampat junction yorakiba Meira rally aduda Manipur mutpayaroi drone bomb amri rocket bomb sijinaduna michamyam hatliba kuki militant sing thawongda langang karigi tumina leiri amari operation chathaduna khunga ko phaba yaroi haibna chimi phalau sing lauki Meira gi rally aduna Kaisampat junction lanthokuna rajbhavan tamna thomjinduna ba honarakpadagi security force na tear gas cell kaptuna tanthok nanaba honaki loinana makhatana rally chalhankide adubu makhatana Meira rally da saruk yaribi singna security force ka mungna bagi thawongde adumak ubu fangli